ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟꯁꯤꯡꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁ꯭ꯇꯤꯝ ꯁꯦꯜꯁꯤꯡ ꯑꯁꯤꯅ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯅꯥꯕ ꯂꯩꯅꯥ ꯃꯈꯜ ꯈꯨꯗꯤꯡꯃꯛꯄꯨ ꯂꯥꯏꯅ ꯂꯥꯌꯦꯡꯕ ꯉꯝꯂꯛꯂꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯤꯑꯣꯏꯕ ꯑꯃꯠꯇ ꯅꯥꯔꯒ ꯑꯃꯗꯤ ꯑꯍꯜ ꯑꯣꯏꯔꯒ ꯁꯤꯗꯕ ꯇꯥꯔꯒꯗꯤ ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯀꯔꯤ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤ? ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯁ꯭ꯇꯤꯝ ꯁꯦꯜ ꯌꯥꯎꯕ ꯃꯤꯑꯣꯏꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯖꯥꯇꯤꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯑꯁꯤꯗ ꯏꯚꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯀꯗ꯭ꯔꯥ? ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯉꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯒꯗꯧꯔꯤꯕ ꯗ ꯁꯦꯕꯣ ꯄ꯭ꯔꯣꯖꯦꯛ ꯑꯣꯐ ꯗꯤ ꯀ꯭ꯂꯣꯟ ꯍꯥꯏꯕ ꯐꯤꯂꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯐꯤꯂꯝ ꯑꯁꯤ 2001ꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯀꯣꯔꯤꯌꯟꯒꯤ ꯑꯦꯛꯁꯟ ꯑꯃꯗꯤ ꯁꯥꯏꯟꯇꯤꯐꯤꯛ ꯐꯤꯂꯝ ꯑꯃꯅꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯂꯦꯕ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥꯃꯆꯥ ꯑꯃꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯇꯧꯗꯨꯅ ꯂꯩꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯅꯨꯄꯥꯃꯆꯥ ꯑꯁꯤ ꯀꯅꯥꯅꯣ ꯑꯃꯗꯤ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯃꯈꯥ ꯇꯥꯕ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯗ ꯃꯌꯥꯝꯅ ꯎꯕ ꯐꯪꯒꯅꯤ꯫ ꯅꯦꯛꯁ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯗꯥꯛꯇꯔ ꯑꯦꯟꯗꯔꯁꯟꯕꯨ ꯎꯕ ꯐꯪꯂꯤ꯫ ꯗꯥꯛꯇꯔ ꯑꯦꯟꯗꯔꯁꯟ ꯑꯁꯤ ꯌꯥꯝꯅ ꯁꯤꯀ꯭ꯔꯦꯠ ꯑꯣꯏꯕ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤ ꯃꯊꯛꯇ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯄ꯭ꯔꯣꯖꯦꯛ ꯑꯗꯨꯒꯤ ꯐꯥꯏꯅꯦꯜ ꯔꯤꯄꯣꯔꯠ ꯗꯥꯛꯇꯔ ꯑꯦꯟꯗꯔꯁꯟꯅ ꯄꯤꯒꯗꯧꯔꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯔꯒꯗꯤ ꯃꯁꯛ ꯈꯪꯗꯕ ꯈꯔꯅ ꯌꯥꯝꯅ ꯍꯥꯏ-ꯇꯦꯛ ꯑꯣꯏꯕ ꯕꯣꯝ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯗꯥꯛꯇꯔꯒꯤ ꯃꯌꯨꯝꯗ ꯄꯣꯈꯥꯏꯍꯟꯗꯨꯅ ꯗꯥꯛꯇꯔ ꯑꯦꯟꯗꯔꯁꯟꯕꯨ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯦꯞꯍꯦꯟꯕꯨ ꯌꯥꯝꯅ ꯁꯤꯀ꯭ꯔꯦꯠ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯑꯃꯦꯔꯤꯀꯥꯗꯒꯤ ꯂꯥꯛꯄ ꯑꯣꯐꯤꯁꯔ ꯑꯃꯒ ꯃꯤꯇꯤꯡ ꯇꯧꯅꯕꯒꯤꯗꯃꯛ ꯆꯠꯄ ꯑꯩꯈꯣꯏꯅ ꯎꯔꯤ꯫ ꯑꯃꯦꯔꯤꯀꯟ ꯑꯗꯨꯅ ꯗꯥꯛꯇꯔ ꯑꯦꯟꯗꯔꯁꯟ ꯑꯁꯤ ꯁꯤꯑꯣꯏꯟ ꯔꯤꯁꯔꯆ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯃꯅꯨꯡꯗ ꯇꯦꯔꯣꯔꯤꯁꯠ ꯑꯦꯇꯦꯛ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯁꯦꯞꯍꯦꯟꯗ ꯎꯠꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯌꯥꯝꯅ ꯆꯥꯎꯕ ꯗꯦꯟꯖꯔ ꯑꯃ ꯑꯩꯈꯣꯏ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯦꯞꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯃꯇꯝ ꯀꯌꯥꯝ ꯂꯩꯔꯤꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯦꯔꯤꯀꯟ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯃꯇꯝ ꯌꯥꯝꯅ ꯂꯩꯇꯕ ꯃꯔꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ ꯔꯤꯂꯣꯀꯦꯠ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯅꯦꯛꯁ ꯁꯤꯟꯗ ꯗꯥꯛꯇꯔ ꯍꯦꯝꯅ ꯗꯥꯛꯇꯔ ꯍꯦꯛꯇ ꯑꯦꯟꯗꯔꯁꯟ ꯑꯁꯤ ꯇꯦꯔꯣꯔꯤꯁꯠ ꯑꯦꯇꯦꯛ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯦ, ꯊꯕꯛ ꯑꯁꯤ ꯀꯅꯥꯅ ꯇꯧꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯗꯤ ꯏꯚꯤꯗꯦꯟꯁ ꯂꯩꯇꯕ ꯃꯔꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯁꯤꯐꯠ ꯇꯧꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅ ꯗꯥꯛꯇꯔ ꯍꯦꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯗꯥꯛꯇꯔ ꯍꯦꯛꯅ ꯍꯧꯖꯤꯛ ꯁꯤꯐꯠ ꯇꯧꯕ ꯑꯁꯤ ꯈꯨꯗꯣꯡꯆꯥꯒꯗꯕ ꯃꯥꯟꯗꯦ, ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯂꯥꯁꯠ ꯁ꯭ꯇꯦꯖꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯁꯦꯞꯍꯦꯟꯅ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯇꯕ ꯌꯥꯗꯦ, ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯅꯦꯛꯁꯇ ꯑꯦꯇꯦꯛ ꯇꯧꯔꯛꯀꯗꯧꯔꯤꯕ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯈꯣꯏ ꯑꯅꯤꯅ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯦꯞꯍꯦꯟꯅ ꯗꯤꯁꯤꯖꯟ ꯑꯁꯤ ꯗꯥꯛꯇꯔ ꯍꯦꯛꯇ ꯂꯧꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃꯗ ꯁꯤꯐꯠ ꯇꯧꯕ ꯍꯥꯏꯕꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯗꯥꯛꯇꯔ ꯍꯦꯛꯅ ꯌꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯀꯟꯗꯤꯁꯟ ꯑꯃ ꯂꯩ ꯍꯥꯏꯅ ꯗꯥꯛꯇꯔ ꯍꯦꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯀꯟꯗꯤꯁꯟ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯈꯥ ꯇꯥꯕ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯗ ꯚ꯭ꯌꯨꯑꯔ ꯃꯌꯥꯝꯅ ꯊꯦꯡꯅꯔꯛꯀꯅꯤ꯫ ꯅꯦꯛꯁ ꯁꯤꯟꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯀꯦꯔꯦꯛꯇꯔ ꯃꯤꯟꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯃꯤꯟ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯊꯕꯛ ꯇꯧꯕ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯒꯤ ꯃꯅꯥꯛꯇ ꯍꯤꯗꯥꯛ ꯈꯔ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤꯗꯒꯤ ꯃꯤꯟ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯕ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯟꯒꯤ ꯕ꯭ꯔꯦꯟꯗ ꯇ꯭ꯌꯨꯃꯔ ꯑꯃ ꯂꯩꯕ ꯃꯔꯝꯅ ꯃꯇꯝ ꯁꯥꯡꯅ ꯍꯤꯡꯗꯨꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯧꯕ ꯂꯥꯛꯂꯤꯕ ꯍꯤꯗꯥꯛ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯃꯍꯥꯛꯅ ꯇꯨꯝꯕ ꯑꯃꯗꯤ ꯄꯣꯊꯥꯕ ꯌꯥꯒꯅꯤ꯫ ꯍꯤꯗꯥꯛ ꯑꯁꯤ ꯂꯧꯔꯕ ꯇꯨꯡꯗ ꯀꯥꯔ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯦꯛ ꯑꯃꯒꯤ ꯃꯄꯥꯟꯗ ꯂꯥꯛꯂꯒ ꯍꯤꯗꯥꯛ ꯑꯗꯨ ꯗꯤꯁꯄꯣ ꯒ꯭ꯂꯥꯁ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯃꯅꯝ ꯅꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯤꯟꯒꯤ ꯃꯃꯪꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯏꯔꯥꯛꯅꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯤ ꯈꯔ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯤꯟꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯤꯡꯅꯕ ꯈꯔ ꯂꯩꯕꯗꯒꯤ ꯀꯥꯔ ꯑꯗꯨ ꯁꯣ ꯍꯥꯡꯗꯣꯛꯂꯒ ꯊꯧꯒꯦ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯁꯛꯈꯪꯗꯕ ꯃꯤ ꯈꯔ ꯑꯗꯨꯅ ꯃꯤꯟꯗ ꯅꯣꯡꯃꯩꯅ ꯅꯝꯂꯒ ꯃꯍꯥꯛꯄꯨ ꯁꯤꯀ꯭ꯔꯦꯠ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯤꯟꯕꯨ ꯁꯤꯀ꯭ꯔꯦꯠ ꯑꯣꯏꯕ ꯃꯐꯝ ꯑꯁꯤꯗ ꯁꯦꯞꯍꯦꯟꯅ ꯀꯧꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯦꯞꯍꯦꯟ ꯑꯁꯤ ꯁꯤꯀ꯭ꯔꯦꯠ ꯁꯔꯚꯤꯁ ꯏꯟꯇꯦꯂꯤꯖꯦꯟꯁꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯔ ꯑꯃꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯟ ꯑꯁꯤ ꯍꯥꯟꯅ ꯁꯤꯀ꯭ꯔꯦꯠ ꯁꯔꯚꯤꯁ ꯑꯁꯤꯗ ꯑꯦꯖꯦꯟꯠ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯕ ꯌꯥꯝꯅ ꯍꯦꯜꯗꯤ ꯑꯣꯏꯕ ꯑꯦꯁꯥꯁꯤꯟ ꯑꯃꯅꯤ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯂꯤ꯫ ꯍꯧꯖꯤꯛ ꯁꯦꯞꯍꯦꯟꯅ ꯌꯥꯝꯅ ꯁꯤꯀ꯭ꯔꯦꯠ ꯑꯣꯏꯕ ꯃꯤꯁꯟ ꯑꯃ ꯃꯤꯟꯗ ꯁꯤꯟꯅꯕ ꯄꯥꯝꯂꯤ, ꯃꯔꯝꯗꯤ ꯁꯦꯞꯍꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯟ ꯑꯁꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯥꯖꯕ ꯑꯦꯖꯦꯟꯠ ꯑꯃ ꯑꯣꯏꯔꯤ꯫ ꯂꯣꯏꯅꯅ ꯊꯕꯛ ꯑꯁꯤ ꯀꯟꯇ꯭ꯔꯤꯗ ꯀꯥꯟꯅꯒꯗꯕ ꯊꯕꯛ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯃꯤꯟꯗ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯃꯤꯟꯅ ꯇꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯗꯤ ꯍꯥꯏꯔꯝꯂꯒ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯂꯦꯛ ꯑꯗꯨꯗ ꯁꯦꯞꯍꯦꯟꯅ ꯅꯨꯡ ꯑꯃ ꯊꯥꯊꯔꯕ ꯇꯨꯡꯗ ꯌꯣꯟꯁꯨ ꯁꯪꯁꯥꯔ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯆꯍꯤ 3 ꯁꯨꯔꯦ꯫ ꯇꯁꯦꯡꯅ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯠꯄꯖꯥꯠꯅꯤ꯫ ꯁꯦꯞꯍꯦꯟꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯤꯟꯒꯤ ꯃꯥꯏꯊꯣꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯃꯤꯟꯅ ꯅꯤꯡꯁꯤꯡꯂꯛꯄ ꯃꯥꯜꯂꯤ꯫ ꯁꯦꯞꯍꯦꯟꯅ ꯍꯧꯖꯤꯛ ꯃꯤꯟꯗ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯏꯟꯗꯥꯏꯔꯦꯛꯠ ꯑꯣꯏꯅ ꯃꯤꯟꯗ ꯋꯥꯔꯅꯤꯡ ꯄꯤꯕꯅꯤ ꯍꯥꯏꯕ ꯃꯤꯟꯅ ꯈꯪꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯑꯔꯣꯏꯕꯗ ꯃꯤꯟꯅ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛ ꯌꯥꯈꯤꯔꯝꯃꯤ꯫ ꯀꯔꯝꯕ ꯊꯧꯗꯣꯛ ꯑꯃ ꯃꯤꯟ ꯑꯃꯗꯤ ꯁꯦꯞꯍꯦꯟꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ
ताबा सरुक्ता यावरकनी नेक्स्ट सीन द मिन मागी कार थौदुना यामना चावबा जहाज अमगी मनाक्ता लागलमी हाइरिबा चावरबा जहाज असिगी मनुंगदा यामना चावबा लेप अमा लेरमी मिनना जहाज असिगी मनुंग हेक चंगलकपगा डॉक्टर हेक उनरमी डॉक्टर हेक असी साइंटिस्ट अमनी डॉक्टर हेकना मिनबु मखाताना डॉक्टर लीगा उनहलमी लोइनना मखोइना जेनेटिक इंजीनियरिंग अमदी स्टेम सेल क्लोनिंग की मतेंगदगी जीव पानबा अमा सेमबा ngamle yengbada miyoiba mali adubu hairiba specimen asigi power asi miyoiba amadagi yamna heli makoina hairiba wa asi minna thajaramdi matam maduda डॉक्टर हेकना यामना चावबा स्क्रीन अमबु कंट्रोल तौदुना सेबो कौबा स्पेसिमेन अमबु उलमी महांगना मिनदा सेबो asi मियोइबा अमदगी लौबा क्लोन अमनी हाइना मसक ताकलमी अदुबु मफम असिदा नंगना उरिबा क्लोन असि अतोपा क्लोन मयामदगी टोप क्लोन अमनी मरमदी मागी बॉडी मनुंगदा यावरिबा स्टेम सेल असिना करिगुम्बा मखल अमगी आईपीएस सेल अमा लेप लैतना सेमली हाइरिबा आईपीएस सेल असिना मरम ओइदुना मियोइबदा नाबा मखल खुदिंगी लैना असि यामना लाइना लायेंबा ngamgani मखाताना डॉक्टर हेकना सेबो असि कैदौनुंगदा सिरोइदबा स्पेसिमेन अमनी हाइबदी करिगुम्बा मपाल थोंगी मरम नत्तना कैदौनुंगदा नारगा नत्रगा अहल ओइरगा सिरोय इसम समना हाइरबदा कनागुम्बा अमना हाथ्रि पावबा महा कैदौनुंगदा सिरोय हाइना मिनदा हाइरमी हेकना हाइरिबा सिंग असि मिनना थाजरमदे मरमदी मिनगी मतुंग इन्ना सेबो असि यामना इनोसेंट ओइबा आंगांग अमनी हाइना खलमी मिनबु थाजनबा हाइदुना डॉक्टर हेकना करिगुम्बा सिग्नल अमा डॉक्टर लीदा पीबदगी डॉक्टर लीना सेबोदा करिगुम्बा खरा तौनबा हाइरमी मसिगी मतुंगदा अखोइना सेबोगी ब्रेन असि मियोइबा अमदगी यामना हेनबा पावर यावी हाइबा खंगबा ngamli सेबोना मागी अकोइबदा लैरिबा प्रेशर सिंग असि कंट्रोल तौबा ngamli मसिना मरम ओइदुना अकोइबदा लैबा पोषक अमबु मखुतना पाइद्रबसु यामना लाइना लेंहनबा ngamli खुतना पाइबा याबा पोषक नत्रगा समुद्रदा लैबा यामलबा इसिंग फावबा महाकी ब्रेन ना यामना लाइना कंट्रोल तौबा ngamli हौजिक सेबोना तौरिबा थबक असि उबदा मिन यामना ngakलमी अमदी ngakpa हेमनबदगी मफम अदुदा वांथखिरमी ngaiha लैरगा मिन असि बेट अमदा हिपतुना लैबा अखोइना उबा फंगली तसेंगबदी ब्रेन द प्रेशर पीबा हेमनबदगी ट्यूमर अदुना मरम ओइदुना मिन वांथखिबनी मिन असि हेक ज्ञान तारकपगा डॉक्टर हेकना सेबो की मतेंगदगी नंगबु यामना लाइना लायेंगबा यागनी लोइनना नंगी ननाक्ता लैरिबा मतम असि था तरुक खक्ता ngaire मरम अदुना यामना थुना लायेंगबा मथौ तागनी हाइरमी नोंग निनी लैरगा मिन अमदी डॉक्टर सेफ हेन मखोइ अनि यामना सीक्रेट ओइबा मफम अमदा उनरमी मतम मदुदा डॉक्टर हेकना मखाताना मागे रिसर्च अदु तौबा पामी हाइना मिनना सेफ हेंदा हाइरमी अदुबु डॉक्टर एंड्रिसन हेक हातखिबदगी हौजिक सेबो की मथक्ता खुदोंग थीबा मयाम अमा लाकनबगी ngaiduna लैरी मरमदी मियोय खरना महाकु खुलाई ओइना सिजिनबा पामली अदुना अथुबा मतमदा सेबो असि अतोप लेब अमदा ट्रांसफर तौदबा यादे हाइना सेफ हेनना मिनदा हाइरमी मखाताना सेफ हेनना थबक असि नंग खक्तना फजना तौबा ngamgani हाइबा अखोइना खंगी मरम अदुना थबक असि नंगोंदा सिनबा पामबनी करिगुम्बा नंगना अखोइगी मतेंग पांगदुना थबक असि मपुंग फालबदी नंगी अनौबा पुंसी अमा पीगनी हाइना मिनदा हाइरमी फिल्म असिगी मखा तारकपदा डॉक्टर ली अमदी मिन सेबो की मतांगदा वारी सादुना लैबा अखोइना उरी मखोइ अनि वारी सानबगी मतुंग इन्ना सेबो असि नुक्तिगी इंजेक्शन अमा पीदबा यादे इंजेक्शन असिना मरम ओइदुना महाकी हक्सांग मनुंगदा यावरिबा सेलसिंग असि मसा मथंता मल्टीप्लाई तौबदा थिंगदौरी मतांग असिदा मिनना करिगुम्बा इंजेक्शन असि पुंग कुनमरगी मनुंगदा पिहौद्रबदी करी थोलक्कनी हाइना डॉक्टर मिनदा हाइरमी डॉक्टर मिनना करिगुम्बा मतम चाना इंजेक्शन असि पिहौद्रबदी सेबोक सोइदना सीगनी हाइना पाखुम पिरमी मसी ताबदा मिनना डॉक्टर हेक की मतुंग इन्ना सेबोक असि कैदोंगैदा सिरोय हाइखी हाइना डॉक्टर लीदा हाइरमी डॉक्टर लीना नोफेट तौदुना मियोइबा ओइना पोकलबदी लोइना सीगनी हाइरमलगा मफम अदुदगी चतखिरमी मखा तारकपा ओइना मिन अमदी अतै एजेंट खरा लोइना दुना सेबोकु अतोपा लेब अमदा पुनबगीदमक चतपा अखोइना उबा फंगली सेबो अमदी मिन तोंगदुना चल्लिबा भेन अदुगी ममांग सेफ हेन की एजेंट अनिखक कार तोंगदुना चली मखोइना हौजिक लैरिबा स्टेटस अदु सेफ हेन द अपडेट तौरमी लोइनना सेफ हेन अमदी एजेंट अदुगी मरक्ता वारी सानबगी मतुंग इन्ना सेबो असि अतोपा लेब अमदा शिप तौबा नते मखोइना सेबोबु अमेरिकन सिंगदा सिनबा पामली मतंग असिदा एजेंट अमना सेफ हेन द अखोइना सेबो असि अमेरिकन सिंगदा सिनखरबा तुंगदा मिनगी मथक्ता करी तौगदौरिबनो हाइना हंगलमी करीसु खंदबिदा सेफ हेन मिनसु अमेरिकन सिंगदा सिनखरो मखोइना थोकपा मिनबु लोइसिनजखरजनी हाइरमी मसिना ताकपदी मिशन असिदा मी
ꯑꯃ ꯁꯦꯀ꯭ꯔꯤꯐꯥꯏ ꯇꯧꯗꯕ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯈꯪꯂꯛꯂꯕꯗꯤ ꯕꯦꯀअप ꯑꯣꯏꯅꯕꯒꯤꯗꯃꯛ ꯑꯃꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯃꯣꯏ ꯁꯦꯡꯅ ꯁꯦꯕꯥ ꯇꯧꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅꯤ ꯍꯥꯏꯅ ꯎꯠꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯤꯟ ꯁꯤꯗꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯗꯤ ꯁꯦꯐ ꯍꯦꯟꯅ ꯗꯕꯜ ꯀ꯭ꯔꯣꯁꯤꯡ ꯇꯧꯔꯦ ꯍꯥꯏꯕ ꯃꯤꯟꯅ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ ꯑꯦꯖꯦꯟ ꯑꯃꯗꯤ ꯁꯦꯐ ꯍꯦꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯁꯛꯈꯪꯗꯕ ꯀꯥꯡꯂꯨꯞ ꯈꯔꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯃꯤ ꯑꯦꯇꯦꯛ ꯑꯁꯤꯗ ꯁꯦꯐ ꯍꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯑꯦꯖꯦꯟ ꯑꯗꯨ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯁꯦꯕꯣꯛꯄꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯄꯨꯔꯤꯕ ꯁꯦꯐ ꯍꯦꯟꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯃꯑꯣꯡꯗ ꯂꯣꯏꯅ ꯍꯥꯠꯂꯕ ꯇꯨꯡꯗ ꯃꯤꯟ ꯑꯃꯗꯤ ꯁꯦꯕꯣꯛꯄꯨ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯃꯐꯝ ꯑꯃꯗ ꯄꯨꯔꯛꯂꯝꯃꯤ ꯍꯧꯖꯤꯛ ꯈꯪꯍꯧꯗꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯅꯣ ꯑꯃꯗꯤ ꯀꯅꯥꯅ ꯇꯧꯕꯅꯣ ꯍꯥꯏꯕ ꯁꯦꯐ ꯍꯦꯟꯅ ꯈꯪꯂꯝꯗꯦ ꯅꯦꯛꯁ ꯁꯤꯟꯗ ꯃꯤꯟ ꯑꯁꯤ ꯁꯦꯕꯣꯛꯀ ꯂꯣꯏꯅꯗꯨꯅ ꯃꯈꯣꯏꯅ ꯂꯥꯛꯈꯤꯕ ꯚꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯁꯥꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯄꯨꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯥꯔꯃꯤ ꯑꯃ ꯁꯦꯕꯣꯛꯀꯤ ꯍꯛꯆꯥꯡꯒꯤ ꯕꯣꯟ ꯃꯦꯔꯣ ꯂꯧꯊꯣꯛꯀꯦ ꯍꯥꯏꯅ ꯁꯦꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯍꯥꯟꯕꯗ ꯊꯕꯛ ꯑꯁꯤ ꯇꯧꯒꯅꯨ ꯍꯥꯏꯅ ꯁꯦꯕꯣꯅ ꯑꯥꯔꯃꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯁꯦꯕꯣꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯑꯥꯔꯃꯤ ꯑꯗꯨꯅ ꯇꯥꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯕꯣꯅ ꯃꯥꯒꯤ ꯃꯥꯏꯟ ꯄꯥꯋꯔ ꯁꯤꯖꯤꯟꯅꯗꯨꯅ ꯑꯥꯔꯃꯤ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯈꯛꯇ ꯅꯠꯇꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯟ ꯑꯃꯗꯤ ꯁꯦꯕꯣ ꯃꯈꯣꯏꯅ ꯂꯥꯛꯈꯤꯕ ꯚꯦꯟ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯑꯥꯔꯃꯤ ꯁꯦꯠꯄ ꯃꯌꯥꯝ ꯑꯗꯨꯅ ꯃꯤꯟ ꯑꯃꯗꯤ ꯁꯦꯕꯣꯛꯅ ꯇꯣꯡꯗꯨꯅ ꯆꯠꯂꯤꯕ ꯚꯦꯟ ꯑꯗꯨ ꯊꯤꯡꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯊꯤꯡꯕ ꯉꯝꯂꯝꯗꯦ ꯑꯔꯣꯏꯕꯗ ꯃꯤꯟ ꯑꯃꯗꯤ ꯁꯦꯕꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯈꯔ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯦꯐ ꯍꯦꯟꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯤꯟꯅ ꯈꯪꯗꯕ ꯃꯔꯝꯅ ꯃꯤꯟ ꯃꯁꯥꯃꯛꯅ ꯁꯦꯐ ꯍꯦꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯐꯥꯎꯕ ꯃꯤꯟꯅ ꯁꯦꯐ ꯍꯦꯟꯗ ꯍꯥꯏꯔꯝꯃꯤ ꯁꯦꯐ ꯍꯦꯟꯅ ꯃꯤꯟ ꯑꯁꯤ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃꯗ ꯂꯩꯔꯕꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯃꯍꯥꯛꯅ ꯁꯦꯕꯣꯛꯄꯨ ꯐꯥꯕ ꯑꯃꯗꯤ ꯍꯥꯠꯄ ꯌꯥꯒꯅꯤ ꯈꯟꯕꯗꯒꯤ ꯃꯤꯟꯕꯨ ꯃꯐꯝ ꯈꯔ ꯅꯛꯄ ꯖꯒꯥ ꯑꯃꯗ ꯂꯩꯕ ꯁꯦꯐ ꯍꯥꯎꯁ ꯑꯃꯗ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯁꯦꯐ ꯍꯥꯎꯁ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 5 ꯆꯠꯂꯒ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯤ ꯁꯦꯐ ꯍꯦꯟꯒꯤ ꯀꯃꯥꯟ ꯃꯇꯨꯡ ꯏꯟꯅ ꯃꯤꯟ ꯁꯦꯕꯣꯛꯄꯨ ꯄꯨꯔꯒ ꯁꯦꯐ ꯍꯥꯎꯁ ꯑꯗꯨ ꯇꯝꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯂꯥꯛꯄ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯌꯥꯔꯝꯗꯦ ꯍꯧꯖꯤꯛ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯁꯦꯕꯣꯛ ꯑꯃꯗꯤ ꯃꯤꯟ ꯁꯦꯐ ꯍꯥꯎꯁ ꯌꯧꯅ ꯆꯠꯅꯕꯒꯤꯗꯃꯛ ꯃꯈꯣꯡꯅ ꯆꯠꯄ ꯇꯥꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯕꯣ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯂꯝꯕꯤꯗ ꯆꯠꯅ ꯃꯤꯟꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯝꯃꯤ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯅꯥꯅꯣ ꯑꯃꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕꯅꯣ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯪꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯠꯅ ꯁꯦꯕꯣꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯔꯝꯃꯤ ꯍꯧꯖꯤक मार्केट असिदा उरिबसिंग असि सेबोकी ओइनदि इहान हाना उबा ngakतनी ngasi फावबा लेबतगी मपान थोखिबा लैते मरम मदुना महाकना उरिबसिंग असि यामना मुन्ना येंगदुना ऑब्जर्व तौदुना लैरी मसिना मरम ओइदुना सेबो असि कयारक हन्ना लंबी लमहांगना खिरमी तोइना लंबी लमहांगनबा असिदगी मिन्ना महाकपु हंजिन मखुत पाइदुना सेफ हाउस यौना पुनबा होनरमी मार्केट असिदा लैरिबा मी मयाम असिना सेबोबु उबा मतमदा यामना ngakना येंगनरमी सेबो असि येंगबदा मियोइबा अमा मालबसु महाकना सेलिबा ड्रेस असिना महाकपु करिगुंबा मी मयामदगी तोंगानबा मी अमागुमना उरी सेबोबु इचम चंबा मी अमा ओइना उनबगिनमक अनौबा ड्रेस खरा लैरगा मिन्ना सेलहलमी अरोइबदा मखोई अनि सेफ हाउस यौरकलमी मखोई अनिना वारी सानबा मतमदा डॉक्टर ली असि सेबोगी ममानी हाइबा अखोइना खंगबा ngamli अदुबु सेबोगी मतुंग इन्ना डॉक्टर ली गी डीएनए ना महाकु सेमबनी हाइना मिन्दा हाइरमी मसिगा लोइना मिन्दा नंगी नमा लैतबरा हाइना हंगलमी मिन्ना ngaihak तुमिन्ना लैरबा तुंगदा लैते हाइना खुमलमी मखाताना सेबोना अतै अतोपा मी अमगुमना पुंसीदा करिगुंबा थबक खरा तौबा पामी अमदी यामना नॉर्मल ओइबा पुंसी अमा हिंगदुना लैनिंगी हाइना मिन्दा हाइरमी मिन्गी मतुंग इन्ना सेबो असि यामना चंबा अमदी अकोइबदा करी थोकली हाइबसि खंगदबा यामना इनोसेंट ओइबा अगांग अमनी हाइना खलमी लोइनाना सेबोदा नंग चाक लामब्रा हाइना हंगलमी सेबोसु चाक लामी हाइना खुमलमी मखा तारकपदा चाक यामना लामबदगी सेबोना अगांग मचा अमगुमना चौमिन कप अहुम चारमी ngaihak लैरगा मफम असिदा इंटेलिजेंट गी एजेंट अनि मखोइगी मनाकता लाकलमी अहानबदा एजेंट अनि असिना सेबोबु मफम असिदगी पुदुना चन्नबा तौसी हाइना मिन्दा हाइरमी मिन्नसु मखोइदा थाजदुना माना पाइरिबा नोंगै अदु थमलबा तुंगदा मफम असिदगी चन्नबा हाइदुना पोचै लोइसिलिङै मतम खंहौदना एजेंट अमना नोंगै सत्तुना सेबोगी मथक्ता एम तौरमी मसी उबदा मिन पाखत्तुना सेबोकपु हाटकनु हाइरमी मिन्ना हाइबा वा असि एजेंट अदुना तारमदे मसी उबदा मिन सेबोकी ममांगदा लेप्तुना अगांग असिबु हाटके हाइरबदी आई हाना हाटलु हाइना लेपखी मसीगी मतुंगदा एजेंट अदुना करिसु सिंगनबा लैतना मखोइगी मथक्ता नोंगै मरु कया अमा कापा हौरक्लमी
अदुबु एजेंट अदुना कापलिबा नोंगमै मरु सिंग अदु अतोप डायरेक्शन सिंग दा चटलमी मखोई अनीदा नोंगमै मरु अमत्ता पालमदे मरमदी सेबोना नोंगमै मरु सिंग अदु मागी माइंड कंट्रोल तौरमी एजेंट अदुगी नोंगमै मरु हेक लोइरे खंगबगा मिन एजेंट अमबु कोनसिंदुना का अदुगी मपानदा पुथोक्तुना फूरबा तुंगदा वांथहलमी मसिगी मतुंगदा सेबो की मनाक्ता एजेंट अमा लैबा अदुसु फूगे हाइना मिनना हेक चंगलकपा मतमदा सेबोना महाकी शक्ति सिजिनदुना एजेंट अदु यावना का अदु मचेत ताना बोमना थुगाइबगुम थुगाइबिरमी मसिगी मतुंगदा मिनना चिंगनाबा खरा लैबदगी सेफहेंदा फोन तौरमी सेफहेंना एजेंट अनीदु सेबोक हातनबगी थारकपनी हाइना मिनदा खंगहलमी लोइनाना करिगिदमक नंगना सेबोक हातपा पामलिबनो हाइना सेफहेंदा हंगलमी सेफहेंना पाखुम पीरदुना मसिगी मरम लई अदुबु आई नंगोंदा कोना हाइगे हौजिकी ओइना सेबोपु नंगना नोंगमैना कापतुना हालु हाइना मिनदा हाइरमी मिनना ऑर्डर अदु यारमदे मखा ताना सेफहेंना ऑर्डर असि नंगी नथक थोंगबा अमना पीबा ऑर्डर नि हाइना मिनदा अमुक्का हाइरमी मिनना नंगना हाइबा वा अमता मवा लौदे हंदक नंगी लांगदा आई थुररोय हाइरमलगा फोन कक्थतखिरमी मिनगी मतुंग इन्ना हौजिक सेबोपु चेक्सिन्ना थंबा याबा मफम असी लेप खक्ता ngaire हाइना थाजरमी मरम अदुना डॉक्टर हेक्ता मिनना फोन तौदुना हौजिक स्टेफहेंदा थाजबा यादरे मरम अदुना सेबोक असी कदाइदा थमलगा फगनी हाइना हंगलमी डॉक्टर हेगना अथुबा मतमदा सेबोकपु लेप असिदा पुरकनबा तौ महाकना क्वाइदगी सेफ ओइना लैबा याबा मफम असी लेप असी खक्तनी हाइना मिनदा हाइरमी मसिगी मतुंगदा डॉक्टर हेगना कनागुंबा अहल अमदा अखोइगी मरुओइबा मरुप अदु अखोइगी नाक्ता लाकदौरे हाइरमी अहल असिगी ममिंग जियो हो कौई अमदी अहल असी साउथ कोरिया दा लैबा सेल यामना पाइबा बिजनेसमैन अमनी हौजिक अहल असिगी हक्सांग मनुंगदा लैना अमा लैरी हाइरिबा लैना असी सेबोकी बोन मेरो खक्तना लायेंबा यागनी मरम अदुना महाकनासु सेबोकपु पामलमी अदुबु सेबोगी बोन मेरो असिगी रिएक्शन करी लैबगे खंगनबगीदमक एक्सपेरिमेंट असी मिनगी मथक्ता हाना तौबा पामी करीगुंबा एक्सपेरिमेंट असी माइ पाकलबदी मखोइना मिनबु सोइदना हातकनी हाइबगी प्लान सु लै फिल्म असिगी हौरकपा मतमदा डॉक्टर हेकना सेफहेंदा कंडीशन अमा लै हाइकी हाइरिबा कंडीशन असी मिन असी ब्रेन ट्यूमर नादुना लैबा डॉक्टर हेकना मुन्ना खंगलमी महाकी रिसर्च असी माइ पाकनबगीदमक मिन असी दरकार यामना ओइ मरम अदुना मिनगा सेबोका लोइनादुना लैबा असी डॉक्टर हेकना तौखिबा प्लान अमगी सरुकनी लोइनाना हौजिक फाउबा रिसर्च असी मरु ओइबा मरमना मिन हातपगी खुदोंचाबा फंगलबसु कनामतना मिनबु हातकिदे फिल्म असिगी मखा तारकपदा मिनना सेबोबु लेपता चटनबा हाइरमी अदुबु सेबोना आई लेपता चटपा पामदे उल्सनदा ओइना चटनिंगी हाइना मिनदा हाइरमी मिन्ना करीगिदमक उल्सनदा चटनिंगलिबनो हाइना हंगलमी अदुबु सेबोना मरम हाइरमदे उपाय लैतबदगी मिन्ना सेबोबु उल्सन यौना पुबीगनी हाइजिल्लगा लेपतमना पुरकलमी सेबो असी इहान हाना लेपतगी थोगलकपा मरमना उल्सन यौना चटपगी लंबी खंगलमदे मरम अदुना महाकना मिनदा थाजदुना मिन्ना पुबा मफम असी उल्सननी खंदुना चटलमी मखोई अनी वारी सानादुना चटलिंगै मतमदा खंगौदना सेबो ई ओबा हौरकलमी मसी उबदा मिन्ना हौजिंगमक लेप चटुना इंजेक्शन अदु काबलुसी हाइना सेबोदा हाइरमी अदुबु सेबोना उल्सनदा ओइना चटनिंगबगी अपाम्बा अदु मिनदा हाइरमी जियो हो अमदी स्टेफेन मखोई अनी वारी सानरमी मखोई अनीना सानरिबा वारी सिंग असिगी मतुंगिना स्टेफेना सेबोबु अमेरिकन सिंगदा सिनबा पामी हाइबसी अखोइना खंगबा ngamli अमेरिकन सिंग अदुना स्टेफेनदा सेबो सिनदुना अमेरिकन सिंग अदुना स्टेफेनदा सेबो सिजिनदुना मियोइबा सिंग असि अमर ओइरकलबदी मियोइबा सिंग असि कलकपा अमदी मिहौबा अदुना मरम ओइदुना मसाना मसागी एक्जिस्टेंट मांगहलक मरम अदुना अमेरिकन सिंगना सेबोबु मखोइगी लम अमेरिकादा पुदुना स्टडी तौबा पामी मखोइना सेबोबु अफबा लंबीदा सिजनबा पामी हाइना फोंदोखी अदुगा करीगुंबा मखोइगी थबक असिदा स्टेफेनना मतेंग पांद्रबदी महाकना तौरिबा इल्लीगल ओइबा एक्सपेरिमेंट सिंग असि मयाम ममांगदा एक्सपोज तौगनी हाइना किहंदुना स्टेफेनदा हाइरमी मरम अदुना हेक हौरकपदगी स्टेफेनना सेबोबु हिंगना अमदी सिंगना अमेरिकन सिंग अदुदा पीबा पामली अदुबु मतांग असिदा जियो होना स्टेफेनना अमेरिकन सिंगा पुंदुना तौरिबा प्लान असी हौबदगी हौना खंगलमी मरम अदुना महाकना लानमी खरा सेल पीदुना सेमकी हाइरिबा लानमीसिंग असिना एंड्रिसनबु हातकी लोइनना सेबोबु अमेरिकन सिंगदा खुसिनगे हाइना पुदुना चटपा मतमदा एम्बुश तौखिबा अदु जियो होगी मर्सनरी सिंगननी मखा ताना जियो होना सेबोकी मतेंगना महाकी नादुना लैबा हक्सांग असी लायेंगनी अमदी ओमोर ओइगनी थबक असी तौबा मतमदा नंगना थिंगे खल्लबदी आइगी लानमीसिंगा मायोकननबा सेम सादुना लैयु हाइना स्टेफेनदा हाइरमी।
अमरोमद मिन अमदि सेबो गाड़ी थौदुना समुद्रगी खोंबाल अमदा यौरक्लमी मतम असिदा सोइबदगी मिन मफम असिदगी लेप असि यामना नक्ना लैरे हाइरमी वाई असि ताबदा सेबो साउबदगी मफम असिदगी चटपा हौरमी अदुबु मिन सेबोबु ज्ञान तानबगीदमक वारी सानबा पामलमी अदुबु तंजा अदुदा ट्यूमर न मरम ओइदुना मागी मकोक अदु यामना नाबा हौरक्लमी अमदि अनाबा खांगबा ngamdabadagi min mafam aduda wanthaduna tumthakirami minbu mafam chaba jaga amada tumhallaba tungda sebo samudra khongbanda famduna mama Dr. Lee bu ningsinglami matang asida sebo asi Dr. Lee na magi masaga manana semkhibani maramdi ngasidagi sahi kharagi mamangda Dr. Lee gi nupa amadi magi masa nupa car accident amada sikhi haiba aikoina khangba ngamli ngaihak leiraga min mikap thoklami matam kuirabagi tungda min ngasi yamna penna drug yaudana tumba phangli masigi matungda min sebo gi manakta laktuna phamlami loinana mahakpu phajana tumhanbagi damak thank you haina sebo da hairami sebo su minda ai ngasi phawba amuktang oirabasu tumdri haina phongdoklami minna ngasi phawba phajana tumba ngamdabagi maramda wari ama lirami ngasidagi sahi ahumgi mamangda mahaka partner oiba yonsu kawwa nupi ama intelligent agent ama oina thabak tawrami mahangna intelligent gi secret oiba data khara mobile amada store tawduna thamki mahaki matung inna secret oiba data adu malem miyam da khangan ba pamki adubu minna tumna ba hidak pijaduna yonsu bu wanthalaba tungda mobile adu mangondagi lauraga step hand da sinaki minna madi step hand gi matung inna yonsu dagi mobile lauraba tungda mahaku hatloi haini yanaki adubu step hand minga yanakhiba dil adu thugaiduna yonsu bu gari ga konana ising da inthakirami thogdok asi minna yaningde haina step hand da counter tawrami adubu mahaksu hatkani haina step hand na kihanki siba kiba maramna mahaki mamangda thokliba thogdok adu tuminna yengduna adumak leikhi ngasi phawba magi marub yonsugi mathakta tawkhiba thabak adu minna kawba ngamdaduna masana masabu dandi piduna leiri masigi matungda minna sebogi damak mahaki aroiba thabak aduda mateng pangani haina lepki loinana minna sebobu ulsan yongna puraklami sebona ulsan hek yaubaga church samada changlami mafam asida sebona Dr. Lee gi nupa amadi magi macha nupa gi photo minda ulami photo asida yauriba nupa macha asigi maithonga seboga chap manarami accident da macha nupa sikhraba tungda macha nupa bu kawba ngamdabadagi Dr. Lee na magi DNA sijinaduna sebobu semkhibani wari pumba minda sebona hairami masigi matungda sebona minda mahakpu lep yauna puna ba hairami maramdi haujik mahaki mayum masi lep adu khaktani amadi magi mama su lep adu da leiri masigi matungda makoi ani lep tamna laklami lambi da sebo e over horaklami maramdi mahaki sel asi masa mathanta multiply tawba horami sebo asi athuba matamda lep yaudaba yade haina minna khalami maram maduna gari adu yamna kanna yangna lep yaunaba thorami gari kanna thauba maramna haujik police su mingi matungda inaraklami amaromda step hand da CCTV camera gi matengdagi haujik makhoi kadai da leibage haiba khanglami step hand na magi mising adu min amadi sebo ku hatna ba tharaklami minna haisingba uttuna gari adu thorami adubu aroiba da step hand gi mising na min gi gari adu thachillami tanja adu da jio hogi lanmi sing laktuna min amadi sebo pu step hand gi lanmi sing dagi kanbirami masigi matungda sebo amadi min lep yongna puraklami sebo gi cell multiply adu thingjillaba tungda mangondagi bone marrow lokthokna ba process saurami amaromda jio ho amadi step hand video call da wari sanarami step hand na sebo bu makhoi da sinana ba hairami adubu jio ho na sebo phage hairabadi aigi lanmi singa hana thengna kho haina karemna baga loina na hairami step hand na saubadagi magi masing yamlaba lanmi mayam ama puraktuna jahas mamangda jahas adubu koisinduna leirami amaromda lep manungda min mikap thoklaba tungda Dr. Hek ki manakta laktuna seboktagi bone marrow asi kayarak hanna lokthokadoribano haina hanglami Dr. Hek na nungtigi lokthokani amadi punsi chuppa lepa leitana lokthokani haiki wafam asi tabada min yamna saurami makoina sebobu experiment tawba yaba uchi amagum uri nutigi seboktagi bone marrow lokthokpa asida sebona waramgadaba adu minna khanglami loinana mahangna doctor bu gun point da thamduna haujik sebogi mathakta tawriba experiment asi lephanna hairami matang asida minna Dr. Hekta Dr. Lee bu pawnaba su hairami adubu Dr. Lee na jio hobu hat ke haina honaki adubu matam adu da lanmi amana Dr. Lee gi kokthakta nongmaina kapna Dr. Lee bu hat khre haiba minna khanglami makhata na yamna minungsi yaudana mi amagumna Dr. Lee gi
ꯍꯛꯆꯥꯡ ꯑꯁꯤꯗ ꯁꯦꯕꯣꯒꯤ DNA ꯌꯥꯎꯏ ꯍꯥꯏꯕꯒꯤꯗꯃꯛ ꯗꯥꯛꯇꯔ ꯂꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯄ꯭ꯔꯤꯖꯔꯕ ꯇꯧꯗꯨꯅ ꯊꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯤꯟ ꯁꯥꯎꯗꯨꯅ ꯖꯤꯑꯣꯍꯣꯕꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩꯅ ꯅꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯤꯑꯣꯍꯣꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯍꯩꯖ ꯁꯤꯡꯖꯕ ꯎꯠꯇꯨꯅ ꯃꯤꯟꯕꯨ ꯃꯐꯝ ꯑꯗꯨꯗ ꯈꯨꯗꯨꯝ ꯆꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯤꯟꯕꯨ ꯐꯨꯊꯔꯝꯃꯤ ꯑꯗꯨꯕꯨ ꯖꯤꯑꯣꯍꯣꯅ ꯃꯤꯟ ꯍꯥꯠꯄ ꯌꯥꯗꯦ ꯍꯥꯏꯅ ꯑꯣꯔꯗꯔ ꯄꯤꯔꯝꯃꯤ꯫ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯑꯁꯤ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛ ꯃꯤꯟ ꯑꯃꯗꯤ ꯁꯦꯕꯣꯛ ꯃꯈꯣꯏ ꯑꯅꯤ ꯍꯤꯡꯅ ꯂꯩꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯖꯤꯑꯣꯍꯣꯅ ꯍꯥꯏꯔꯝꯃꯤ꯫ ꯖꯤꯑꯣꯍꯣꯅ ꯃꯈꯥ ꯇꯥꯅ ꯕꯣꯟ ꯃꯦꯔꯣ ꯂꯧꯊꯣꯛꯄꯒꯤ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯅꯕ ꯗꯥꯛꯇꯔ ꯍꯦꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯦꯕꯣ ꯇꯝꯅ ꯂꯥꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯁꯦꯕꯣ ꯑꯁꯤ ꯗꯥꯛꯇꯔ ꯂꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯅꯥꯛꯇ ꯌꯥꯝꯅ ꯁꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯗꯥꯛꯇꯔ ꯍꯦꯛꯅ ꯎꯔꯝꯃꯤ꯫ ꯗꯥꯛꯇꯔ ꯍꯦꯛꯅ ꯁꯦꯕꯣꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯏꯟꯖꯦꯛꯁꯟ ꯑꯃ ꯄꯥꯏꯔꯒ ꯁꯦꯕꯣ ꯇꯝꯅ ꯆꯠꯇꯨꯅ ꯏꯟꯖꯦꯛꯁꯟ ꯑꯗꯨ ꯀꯥꯞꯀꯦ ꯇꯧꯕ ꯃꯇꯝꯗ ꯁꯦꯕꯣꯒꯤ ꯃꯥꯏꯟ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯗꯥꯛꯇꯔ ꯍꯦꯛꯄꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐ꯭ꯂꯣꯔꯗ ꯊꯣꯝꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯖꯤꯑꯣꯍꯣꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯁꯦꯕꯣꯅ ꯂꯣꯏꯅ ꯍꯥꯠꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯃꯥ ꯁꯤꯕ ꯃꯔꯝꯅ ꯁꯦꯕꯣ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯍꯤꯡꯅ ꯑꯃꯠꯇ ꯊꯥꯔꯝꯗꯦ꯫ ꯖꯤꯑꯣꯍꯣꯁꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯁꯦꯕꯣꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯦꯕꯣ ꯖꯍꯥꯖ ꯑꯗꯨꯒꯤ ꯌꯣꯠ ꯐꯛꯀꯥꯏꯔꯒ ꯃꯄꯥꯟ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯇꯦꯐꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯁꯦꯕꯣꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁ꯭ꯇꯦꯐꯦꯟꯅ ꯁꯦꯕꯣꯒꯤ ꯃꯊꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯑꯣꯔꯗꯔ ꯄꯤꯈꯤ꯫ ꯑꯣꯔꯗꯔ ꯍꯦꯛ ꯐꯪꯕꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯁꯦꯕꯣꯒꯤ ꯃꯊꯛꯇ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯦꯕꯣꯅ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯗꯨ ꯊꯩꯗꯣꯛꯂꯕ ꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯁ꯭ꯇꯦꯐꯦꯟ ꯌꯥꯎꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯨꯝꯗꯣꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯏꯪꯊꯔꯕ ꯇꯨꯡꯗ ꯁ꯭ꯇꯦꯐꯦꯟ ꯌꯥꯝꯅ ꯋꯥꯅ ꯍꯧꯒꯠꯇꯨꯅ ꯇꯦꯡ ꯑꯃꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯄꯥꯋꯔ ꯀꯟꯕ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥ ꯑꯃ ꯁꯦꯕꯣ ꯇꯝꯅ ꯀꯥꯞꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯁꯦꯕꯣꯒꯤ ꯄꯥꯋꯔ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯇꯦꯐꯦꯟꯅ ꯀꯥꯞꯈꯤꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯅ ꯁꯦꯕꯣꯕꯨ ꯇꯨꯡꯂꯣꯝꯗ ꯏꯟꯊꯣꯛꯂꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯁ꯭ꯇꯦꯐꯦꯟꯅ ꯁꯦꯕꯣꯕꯨ ꯍꯥꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯃꯤꯟ ꯒꯥꯔꯤ ꯑꯃ ꯇꯣꯡꯗꯨꯅ ꯂꯥꯛꯂꯕ ꯇꯨꯡꯗ ꯁꯦꯕꯣꯕꯨ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕꯤꯔꯝꯃꯤ꯫ ꯃꯤꯟꯅ ꯊꯧꯔꯛꯄ ꯒꯥꯔꯤ ꯑꯗꯨꯅ ꯁꯦꯕꯣ ꯑꯃꯗꯤ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯔꯛꯇ ꯊꯝꯗꯨꯅ ꯁ꯭ꯇꯦꯐꯦꯟꯅ ꯀꯥꯞꯄ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥꯕꯨ ꯁꯦꯕꯣ ꯌꯧꯍꯟꯈꯤꯗꯦ ꯍꯥꯏꯕꯗꯤ ꯁꯦꯕꯣꯕꯨ ꯉꯥꯛꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁ꯭ꯇꯦꯐꯦꯟꯅ ꯂꯦꯞꯄ ꯂꯩꯇꯅ ꯃꯤꯟ ꯑꯃꯗꯤ ꯁꯦꯕꯣ ꯇꯝꯅ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯦꯇꯦꯛ ꯑꯗꯨꯗ ꯃꯤꯟ ꯈꯔ ꯁꯣꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕ ꯃꯤꯟꯅ ꯁꯦꯕꯣꯗ ꯍꯥꯏꯔꯝꯃꯤ꯫ ꯁꯦꯕꯣꯅ ꯆꯦꯟꯐꯝ ꯑꯃꯗꯤ ꯂꯣꯠꯐꯝ ꯂꯩꯇꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯄꯥꯋꯔ ꯁꯤꯖꯤꯟꯅꯗꯨꯅ ꯁ꯭ꯇꯦꯐꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯆꯪꯍꯟꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯈꯨꯠ ꯊꯣꯛꯅꯕ ꯑꯁꯤ ꯂꯣꯏꯔꯕꯣꯏ ꯃꯤꯟꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯃꯅꯨꯡ ꯃꯈꯥꯗ ꯂꯩꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯁꯦꯕꯣꯅ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯕ ꯒꯥꯔꯤ ꯑꯃ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯟꯊꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯄꯥꯋꯔ ꯁꯤꯖꯤꯟꯅꯗꯨꯅ ꯆꯤꯡꯁꯤꯜꯂꯝꯃꯤ꯫ ꯃꯤꯟꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯍꯥꯠꯇꯅꯕ ꯁꯦꯕꯣꯗ ꯍꯥꯏꯔꯝꯃꯤ꯫ ꯁꯦꯕꯣꯅ ꯃꯍꯥꯛ ꯂꯩꯔꯤꯕ ꯈꯨꯗꯤꯡ ꯃꯉꯣꯟꯗꯒꯤ ꯀꯟꯕ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯄꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ꯫ ꯃꯈꯣꯏꯅ ꯑꯩ ꯍꯥꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯩ ꯍꯤꯡꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯅ ꯑꯣꯏꯅ ꯃꯈꯣꯏꯕꯨ ꯍꯥꯠꯇꯕ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇꯅꯕ ꯁꯦꯕꯣꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯅꯕ ꯃꯤꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯁꯦꯕꯣꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯤꯟꯅ ꯌꯥꯔꯝꯗꯦ꯫ ꯃꯤꯟꯅ ꯁꯦꯕꯣ ꯑꯁꯤ ꯂꯣꯏꯅꯗꯨꯅ ꯂꯩꯕ ꯃꯔꯝꯅ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯃꯒꯨꯝ ꯈꯟꯕ ꯃꯔꯝꯅ ꯁꯦꯕꯣꯒꯤ ꯃꯊꯛꯇ ꯅꯣꯡꯃꯩ ကာꯞꯄ ꯑꯁꯤ ꯄꯥꯝꯂꯝꯗꯕꯅꯤ꯫ ꯁꯦꯕꯣꯅ ꯃꯤꯟ ꯑꯁꯤ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯀꯥꯞꯂꯔꯣꯏ ꯈꯪꯕꯗꯒꯤ ꯂꯩꯕꯥꯛ ꯃꯈꯥꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯁꯤ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯅ ꯑꯆꯥꯛꯄ ꯒꯥꯔꯤ ꯑꯃ ꯃꯈꯥꯗ ꯏꯟꯊꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯀꯟꯒꯦ ꯍꯥꯏꯗꯨꯅ ꯃꯤꯟꯅ ꯁꯦꯕꯣꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯁꯔꯨꯛꯇ ꯁꯦꯕꯣꯅ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯅꯨꯡ ꯃꯌꯥꯝ ꯑꯃ ꯄꯨꯟꯁꯤꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯂꯩꯇꯣꯡ ꯑꯃ ꯁꯦꯝꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯤꯟ ꯂꯥꯛꯇꯨꯅ ꯅꯨꯡ ꯃꯆꯥ ꯑꯃ ꯂꯩꯇꯣꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯅꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯑꯅꯧꯕ ꯇꯣꯞ ꯇꯣꯞꯄ ꯁꯤꯅꯦꯃꯥ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫